Governor bom nongmai kabla khibasing numit mangani gi manungda fatrabadi pham thadoklaga chatpikhibana fare hana phongdorakre khwairaman kaitel phambisingna governor da kham thekna waraure mayumda hanjanjaba hawraklaba matungda bom nongmai kapselakhiba mafamda satuna hakthengna yengsilore hari Manipur ge hujik oiriba phibam sida PR daibagi wahan thok yawdraba lamdam ama oire maramasna state sigi nupi singna thawna lingjeldi mangba natte haraduna nupi sing ima sing na sauраklabadi tawhaidaba thabak yamna tawrakani hairaduna governor asi Manipur miyam gi oigadabane IDP sing na mayumda hanjanbada bom nongmai kablak liba sing numit mangana gi manungda phaduna chirak pigadabane makhoida gi khutsu khulai lokhatgadabane karigumba ngamdrabade governor form thadoklaga chatpikhibana phare haina khwairaman kaithel pham bising na phongdokhrei Khwairaman ima kaithel coordinating committee for peace no phawgaksau ikhaida leiriba miyam amadi mayum makai thadoktuna laifam leitraba singi punsi mahing amadi IDP singna mayumda hanjanbada bom amadi nomai kablakhiba mafam sing yengsinbagi khongchat chatke adubu bom kapsilakhiba mafam torbungda di central force changbu nungairo haiduna changalakidre phawgaksau ikhagi khunja singda lupali sing manga su mateng panglauki haide yengsin khongchat sida phawgaksau ikhagi miyamga unaduna phaminaraba matung makhoigi paudam sing taraba matungda Khwairaman ima kaithel coordinating committee for peace ki convener Laisram Meman haiki numit mangani gi manungda bom amadi nongmai kablakhiba Kuki militant sing serak pinaba numit thajabani masiga loina lamdam sigi leiriba MLA nifuga mapan si lotuna leirano thoraklo makhoi power paidragadi aikhoiga punna imaleba kidamak thodang lominarasi haiki aikhoina ngasi tumba phangdana leiribani nongmai kablakle haibada hiptuna leiba yabanate aikhoige MLA sing sulanjana riba mafam singda leibiro maduda ta IDP singi awaba khangani haujuk karigi tumina leiribano lebak kidamak assembly da wasak laukhraga lebak miyam gi thabakti tawduna bot lepa thorakpa yaroi lanjana riba sing amadi awaba mayak nariba miyam amadi nupi singasu bot lepa singi matung inbigano bot yawbigano selsu lobigano nupi mayam punsinnaraga adugi lup adagi lup haina leiragadi punba yararoi aduna nupi singi apunba amada khongpham sena leptuna thengnanaba sem sarasi ngase khoina kaithel phamduna leibagi matam natre bom nomai kap leba mafam singda amutang sangduna yenglusi haiduna ima lupsing punsindana yengba lakpani haiki adubu mafam sida di ngakpinaba security force leiba udre khara leiriba sidi mamingtagi oina thambaga manare masida leiriba Manipur police amadi IRB khara leiriba sisu safety oide migi sangoida dambur kharaga leibani phibam sida Kuki na bom nomai kablakpada ngak thoknaba matik chaba security thamdre masida sunatana Kuki singbu kusi tawhanduna thamle ekhoi meitegi na crime thokle haragadi security na konthong sumang imung letrin phawba khurakhangdra lei Kuki na nomai kablakpadagi wathok oiraba phawbada karigidamak section thorang loramdabano haibasi khanbada mama aibisingi thamoi kaire hana phongdokhe Khoripok khul khunja sing narak yeglakpada layeng sang leitabana chawna khudong sadaba mayokna hauri haide Kangpokpi district ki Khoripok Kuki khulgi khunja sing narak yelakpa matamda layeng pham leitabagi awaba yamna chawna mayoknari karigumba narak yelakpa matamda khullasidagi singda kilometer 30 gi maya chatlaga Imphal Jiribab lambi da leiba Kotland natraga none tana puraga layeng banatana atop lambi leitabana khunja sing arakani khanmada laiman oina hauri hari 2023 gi May 3 dagi khanghaudana thorakiba irang asigi chaitheng asi Khoripok village ki khunja sing su chapchana mayokna hauri Bisnupur district Lona laiba khulasagi khunja sing ayamba pukning wakhalda akiba mipaiba pokpana Churchanpur Kangpokpida lanjana khre khulasagi sip yauna makhoi khunja khara khangna khulasi ngakpo oina leire irang asina maram oiraga chana thagnaba chathokta singi khudong sadaba mayoknabagi mathakta ana layeng sang leitabagi awaba yamna chawna thengnari hari emergency anaba lakpada none tamna singlambi da kilometer sama hena puraga layeng basana duna khunja sing aduki matik khudong sadaba mayokna hauri hari Khoripok khulase Imphal da kilometer kungama palom chatlaga leiba Kuki khulni chawrakna yumna kunga taret lomna taba apunba mising sani ga tarama thoirom tamak leiba pangsaw chawdaba khulne lawu singubna khulasi khunja singi maroiba hingnaba lambi oijabani lairaba khul ama khangni kholasi Senapati district ki manungsan lairambani Kangpokpi district khaidorakpadagi haujuk Kangpokpi district challe Kangpokpi district oiraga su district headquarters tagi yamna tamba kha thangba Bisnupur district ka tainaba sarukta leibana sakthung phithungdaba khul amasu oire hari
Irang asige chaithengna kunmathoi suba chahicha mioibanu chawkhatpagi mapa laitraba matam asida khoripok khulgi khunjasingdi makhoina loksaba phau thajaba mahai marong khara charaga sidanaba hingba punsi mahingda hingle aruba emergency oiba anaba ama yarakpada analayang sangpuna ba honabada mongpham tanbaga pangkhak oiba yamna khudong chadaba punsi mahing amada khulasige khunjasing leide hari khoripok village mangland gibgena khunjasingna mayaknariba khudong chadaba singi matangda hai khoripok khulasida healthcare center amata leite anakpa khulsingdasu leite masina maram oiraga khunjasing naragelakpa matamda yamna awaba mayoknai ka hena thoina ludaba anabagi oina khulasige anakpada leiba 33 AR gi KM da chalaga yenge khunjasing naragelakpa matamda Imphal lambigi Scotland leiba healthcare sub center tamna puraga layenge hariba sub center asidasu doctor matam suppagi leibana tabana yamna khudong sade aruba emergency anaba oirabadi upai leitabana none tana puraga layengba chatle iranga sina satok singi khudong sadaba amasu chauna mayaknabana singlambida satpada yamna chauna khudong sadaba mayoknai hospital yaudana sibasu kongaini haide khulasigi khunja singla usingu tauraga hingnabana ayamba oibana hingnaba chabagidi thoina wade khwaidi khudong sadabadi analayang sanglaitaba sinihana village chief asina phongdorakle natai sadaba content sing thagat luba jail yaukre sasanaba social media account sizinaraga nupi masa amagi natai sadaba amasung phi thongdaba haksang utpa content asugaba masak sing khaktam thagat pa group amada thagat lubaga mari lenana masagi sahi kuntrama pan suraba nupa ama jail da thajan kre chief judicial magistrate Imphal West ki court na jail da thajan kraba mioi adugi maming khundongbam Sunil apopa mega sandra kawi usol awang laikai dagin haide mahakpu cyber crime police station gi team amana police custody gi matam loiraduna judicial custody PB na bahajaduna court adu pu thorakibani state ki APP na court ta thamkhiba wafam da hawkhiba November 10 da nupi masa victim adugi apokpana tharakpa wakan amaga mari lenana inquiry officer na inquiry report ama December 9 da pikhalake wakan adu da palliba wafam di mahaki masa nupi gi phi thongdaba video amasung photo se crazy boy kauba amagi mingda hangba social media post thagalakpa galoinana sandoraki wakan adu da palliba di mahaki masa nupi asi hauze examination thana ba sem sari bani amasu adugumba content social media da thagalakpa aduna mahaki wakhal du chauma sai theng pi batanatana imung manungi miyoi singda su wakhal da nungai taba phawhalle maramasina social media page adu dagi content adu khudakta lokto hanbiyo haina phongdokhe wakar aduga mari lainana thijinba matamda social media account adugi user adu Imphal East ki usol dagi oiramba thengnakhe accuse hairaba miyoi adu December 19 da case aduga mari lainana phagat pangawkhe mahako wahang pawsa thabada accuse ni hairaba miyoi asina phongdorokpada mahakna sim card ama sahi asigi July adaida malom area dagi leiraba matung sasinaba social media account hangdokhe mahak aduguma natai chadaba content sing thadok thajin tawba tongan ba group sing mahaki sasinaba account adu sijinaraga yauki haina phongdokhe accuse ni hairaba miyoi aduna asiguma photo amasung video sing thagatpa sasinaba account sijinaraga hangdokpa group sing gi ming su phongdorokhe haike APP na makata na hai case asigi matangda thijinbada accuse ni hairaba miyoi asi mamangda su cyber crime police station gi kangbuna kumja 2021 gi January da thada masiga manaba cyber offense ka mari lenana pharuba laikre mahama sasinaba social media account sijinaraga nupi kya gi phi thongdaba haksang utpa photo amasung video sing asiguma hiramga mari lenana semba Facebook group sing la thagaluba gi case ka mari lenana phagatke court makata na APP na thamke ba wafam di case asiga mari lenana puthorakle ba wafam sing asi yenglaga accuse ni haiba miyoi asina social media da content adu thagat charabasu madugi horokpham adu di hauju phawba khangba ngamdre hiram aduga mari lenana masida senari sing amasung atai miyoi sing masak khangdokpagi thabak haujik satharibani miyoi adu judicial custody remand pibagi mathau yamna tari haike court na APP na thamlakiba wafam adu taraba matung amasung case ki record yenglaba matung da miyoi asi mathang sahi gi January 5 phawba judicial custody remand pikibani haide Bengal da yumai chakpada imung amaki mari sire hade West Bengal gi Howrah district ta thokiba yumai chakpagi thodok amada imung amagi miyoi mari si khreana official singna ngarang phongdokre official singdugi matungina thodok adu Howrah district ki Joypur police station gi manungchana leiba Sauria khunda thokibane yumadu Durjadan Dulai kauba amagi ni hana official singduna phongdorakle makhoina hai ki mai chakpagi thodok tu da Durjadan Dulai mahaki machanupa Dut Kumar Dulai sahini phumanga
35 ꯃꯃꯧ ꯅꯨꯄꯤ ꯁꯤꯕꯥꯅꯤ ꯗꯨꯂꯥꯏ ꯆꯍꯤ 90 ꯑꯃꯁꯨꯡ ꯃꯁꯨ ꯅꯨꯄꯤ ꯁꯁꯄꯥ ꯗꯨꯂꯥꯏ ꯆꯍꯤ 15 ꯁꯤꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯒ ꯈꯨꯗꯛꯇ ꯐꯥꯌꯔ ꯇꯦꯟꯗꯔ ꯑꯅꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯩꯗꯨ ꯃꯨꯠꯊꯠꯈꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯩꯗꯨ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯍꯥꯏꯈꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯎꯂꯨꯕꯦꯔꯤꯌꯥꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯣꯏꯕꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦशꯇ ꯆꯪꯁꯤꯟꯈꯤꯕ BSF ꯀꯣꯟꯁꯇꯦꯕꯜ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯋꯦꯁꯠ ꯕꯦꯡꯒꯥꯜꯒꯤ ꯀꯨꯆꯕꯦꯍꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯏꯟꯗꯣ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯟ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯅ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤꯕꯒ ꯂꯣꯏꯅꯅ ꯁꯟ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯐꯥꯅꯕ ꯇꯥꯟꯅꯈꯤꯕ BSFꯀꯤ 174 ꯁꯨꯕ ꯕꯠꯇꯥꯂꯤꯌꯟꯒꯤ ꯀꯣꯟꯁꯇꯦꯕꯜ ꯕꯦꯗ ꯄ꯭ꯔꯀꯥꯁ ꯅꯍꯥꯟ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯆꯤꯟ ꯀꯥ ꯍꯦꯟꯅ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯏꯕꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦश ꯔꯣꯝꯗ ꯆꯪꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ BSF ꯀꯣꯟꯁꯇꯦꯕꯜ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯁ꯭ꯃꯒꯂꯔꯁꯤꯡꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯁꯟꯗꯣꯔꯛꯈꯤꯕ ꯄꯥꯎ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯃꯍꯥꯛ ꯕꯪꯒ꯭ꯂꯥꯗꯦश ꯔꯣꯝꯗ ꯁꯣꯏꯕꯗꯒꯤ ꯂꯥꯟꯁꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯈꯨꯟꯗꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯕꯣꯔꯗꯔ ꯒꯥꯔꯗꯤꯡ ꯐꯣꯔꯁ BGBꯗ ꯈꯨꯠꯁꯤꯟꯅꯔꯕ ꯃꯇꯨꯡ BGBꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥꯔꯣꯝꯗ ꯄꯥꯎ ꯐꯥꯎꯔꯛꯇꯨꯅ BSF ꯀꯣꯟꯁꯇꯦꯕꯜ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ